Pansayat Mikal the Mirep Odi Bamito Miansa Singna, September Kun Fabada, Bole Patok Sergahina, Sangto Katabana, KSC and Akan Basexual and the plane. Marathon review meeting about the Semester Virena, Ukulamasung Kandung, District Pakat Liba, Development Project Singo, Kumnayang Sinkre. Congress na singi mapam sing na Paikalama project singasi sahi masuk na sangadu na so loibang ngamloy haina hanagi State Minister Ibo Bina Fongdorakli. Rims ki Diputaruk Suba Foundation di Pang Tokre, Dr. Sina Medical Ethics nga na sa Pio Haina, Deputy State Minister Joy Kumana Apil Taukre. Amasung Laiba Kilo Singwa Sing na Sakti Amasung Sel Hena Pam Lubadagi, Amatuba di Marid Akai Balak ni Haina, Education Minister Radesem na Fongdokre. Mayam Kurumzari Adam Niambiri Basi Impact News ni Aitakilamam Siam Kanan Housing Pungza Sipawagi Maraba Pausing Miam the Pizari. October Thada Pangtoka Doriba General Pansat Election da Mirep Oriba Meto Mian Sasingna Tasigilak Libatang Kun Fawada Prinamasung Electronic Media Gi Kutangda Bot Lepatok Sari Haina Miam the Sangtoka Dabani Haina Kanglipak Students Association KSC Akan Masaksnua Tamlakli. Segarot Leba Mahirulup Asigi, Office the Paumis Ngunabada, Lup Asigi President, Marang Tem Laxmanna. Mahirulup Asina, Mito Mian Sana Mikal, Tengnaba Yaroi Haibagi, Kongzang Sangsin Lakli. Kongzang Sangsilingi Talak Asida, Mito Mian Sasingna, Mikal Tengnarapasi, Akan Mamonda Yaning De. Gram Pansat ki Mikal Asida, Mito Homputarukna, Mirep Oidam Lehaina, Haukiba September Taramata de Lauk Rabamatunda, Saito Lomda, Mirep Manga Amamuk, Lenam Badagi, Puna Mirep, Humudra Matoi Sure. Lagliba September Kun Fabada, Mirep Oibatok Lehaina, Sangdok Trabadi, Tang Kunitoidagi, Miamga Punna, Lere Kulakta, Mito Miansa, Changbating Bambasung, Atopa Akanba Kongzang Kaya, Sang Silagani Haina, Fongdokli. Lagliba Tang Kunbu Manunda, Masana Kanga, Makoi election Tingana Bagi, Tanjilibu Kongtang, Asidagi, Handok Le Haidna Kali Miamda. Namni electric media ki kutangda lawthoka dawni karigumba haiba asigi mayokta ito mian sasina makata na election campaign da wan atri election lepagi thawong asi makha satragadi laliba tang kunito de haurakanda mito mian sasing kogi lekai da natraga khulakta sangbi athingba asi asije sangsilliba akoi mito mian sasing boycott tawbagi kongjang asigi mathakta saksin jargani thingba asigi mathakta makal makha kongjang kaya Kesena, Mahiro Singh Amadi Marapaibi, Nang Miam Galoina, Komito Miansa, Wariba, Kendi Singh, Mataka, Saksi Lagani, Hariba, Hunjang Singh, Asigi, Dagi Torpa, Apataki died the Pumba, Pambas, Lagadi Hippus, and Gani Haiduna, Hips and Lagliba, Komito Miansa, Kendi Singh, died the Pugodoni Habisim Su Kesena Tamzari. Laglibo October 30 Pangtoka Doriba, General Pansat Election da Refugee Yauna, Mito Miansa, Senajila Parisat, Pradhanamasung, what member ki, Mirep Mama Oina, Mikal Tiangari Basiaro Haina. JCLPS Students Wing na akan muwafam tamlakli. Tidim lambida laiba JCLPS ke office ta paumis unabada Students Wing ki convener Manjit Sarang Temna Mikal Tengnariba Mito Miansa Singna Sayolamagi Manungda Mikal Tengnabagi Pirep Handokadabane. Nganu Laukol da Sanderani Das ke Haina Nupi Ama Mikal Tengnariba si refugee ne. Nganu Laukol Hariba Mafamasida refugee oina Sanglakiba Mitop Chamapan Kulom Electoral roll da Mingsali Masi DC, FDC, FDO, MLA Minister Singna Panghapta Hapsin Badagi Mito Miansa Singna Lamda Masibu Kudum Sansilan Bani Haiki Sandiarani Daski Amasung Kurkulgi Puris Sabam Latakna Mikalgi Vener da Hindi Amadi Bengali Lol de Iba Bena Sijinabagi Dabag ZSCLPS ke office da Numit Nini ki Manung da Laktuna Miam da Sengdokadabani Indian Constitution na Pirakraba Lamdamasigi, Ngaklau Piba Ngamdrabadi, Pikraba Lamdamasigi Ngaklau Piba Ngamdrabadi, Miam Sangduna, India ki Constitution na Hongduk Hanba Tabani Hainasu, Manchit na Makataki. Mitop Singna, Lamdamsida, Kunda Lita Salakanda, local government same the forward York Liba, Lengakron Gitupli Passion of Honor Libase, Nasi Lengakasigi, Asuiba Toxil Torang Singasina, Tata Kiba Toxin Labasi, Tamzani, Water List, Electoral Lista, Chanchan Kibase, Lamdamsigi Tungi, Lilam Jatam, Levak Chibamak, Levak Miam Kangna Hariba, Nasagi, non Manipuri Singase, Akoigi. Election cannot over the contest over the withdraw Tonaba, Dr. Hanava, Hongtang Lokopio, Yak Constitution of Lam Damsi, along with Naknaba, Yog for Waikoi, what do we challenge Sorakanda,
amendment constitution law but to hon magi koi ma thok ta ba phom du asi press media gi thong da thamjari mapung oina self student wing na hayeng de ge kan da akhal kha kya ge ba democratic gi oiba khong sen ba sem sarga leire Ukhrulmadi Kamjong district Paikaliba development project singbo kumna yengsinbagi marathon review meeting amangasi Chief Minister Nongthom Birian Lusingduna Chief Minister gi secretary ta pangthokre ayu pung taradagi nungthil pung ama minifumanga fawba sathakiba review meeting aduda Chingai Assembly constituency MLS oriba parliamentary secretary transport and planning Kasim Basum Ukhrulgi MLA Alfred K Author Chief Secretary R Rasmi Administrative Secretary Singh Ukhrulamasung Kamjong District DC Singh Kamjong SP Department Head Singh Amasung Marinab Office Singhs ki official Singh sar yaki Mifamadu da Loki Bawarib Singado Tarai na Laudanaba Amadi Apiba Matam gi Manungda Angamba Thakta Honaduna Tabakta Onthoknaba Chief Minister na Pautak PK District ani asida Paikaliba Tabak Singh kumna yeng sinanaba DC Singda Haiki Amasung Tabak Singh progress report Tabak Suriba agency Singhi Maming Mata Amasung Sayol Kuding Oiba Tabak Tugi photograph Singh Su Chief Minister da Tharaknaba Haiki District level officer Singh Nasu Khodong Saba Lerep Kadi DC ki Kuthangda Marinaba Administrative Secretary Singda Iduna Kangal Naba Haiki Anova Revenue Village Semagi Daita se State Revenue Department na Logani Adubo Revenue Village Sema Matau Taba Tadabagi Wafam de State Cabinet Loba Waraki Maka Pongani Hinaso Chief Minister Fongdoke District Aniasi the PWD na Paikaliba Lambi Tongi Matang the So Tongan review meeting ama Lakiba September Kunmarida Chief Minister Secretary Tapangtokane Kamjong District Tengnariba Mining Tina Fangdabagi Matangda Marinab official Singa Mipam Pangtong Chief Minister Chief Secretary the instructions to Pikre Luinana Uzala Yozanagi Makada District Aniasida LED bulb Yantopaki Tabaksu Kankatnaba Haiki Ukhrul DC na Mangzin Thadan local MLA Singh CSO Singilu Singba Singh Amasu Kunja Singa Tanaraga Umang Kanabaki Tabak Paikatnaba Masung Ising Barangkaina Fangnanaba Honanabasu Chief Minister na Fongdoki Kamjong the water supply scheme Semganabaki Damak Matau Taba Tabak Singh Paikatnabasu Chief Minister na DC Amasung PhD ki official Singda Haiki Congress na singi mafam singda Paikalaba project sing mathang manang naina sangarabadi sahiyama subna sangaduna su loibangam loi singi assembly constituency kun leibagi manungda Congress na mapan kaba ngambasina party asi singi mafam singda sangmangami ngamde mayek singna takle singmi singna Congress yadi haina lauriba BJP party na assembly constituency kun asigi manungda kaya yamna miut thakatpa ngamkhibagi haina former chief minister Okram Ibobina Fongdokre Wafam Singasi, Susambu District Congress Committee na Sindana Pangthokpa Nomagi Oiba District Level Political Indian National Congress INC Workers Conference ta Fongdokibane. Thauramadu Athoba Mithunglin Oikiba Suri Ibobina Department Ama Hektagi Tabak Thauramga Mari Lenana State Kisiel Mangan Bada Sienanaba Sing Putokpada Taramna OE Miam Gisiel Mangan Asida Masa Sienam Labadi Iron get home the Serak Pirpada, Miley in a Kaksieloi Haike. Forup Kayana Kundawa State Asida, Community Amagi Yanglaga, Anobu District, Same Kibanate, Administrative Convenience Ki Yanglaga, Same Kibani, Anobu District, Lautok Lambang Amagi Damakta, Mahaki Matakta, Lakot Ningba, Exon, Lokalapada, Kidunestian Gadabanate, Anobu Langakna, Miamgi, Kanduna, Pekis Kaya, Lautokpada Harauba Pawi, Taubadabo, Pekis Sing Aduda, Thadanaba CLD State Bazeta Lairabara Amasung Center Dagi Pirakadoribara Haibadu Miam the Mayak Sengna Kanganinge Ruling Kaktan Labak Sebata Wanate Opposition the Lady Basingsu Chauraba Tangdang Lay Congress Party Miam Gini Miam Gidamak Lep Kigani Hainesu Magna Fongdoki Medical College Aman Linkatpa Matamda Moina Nahan Haibadubo MCI gi ayaba laurabrai MCI ji autonomous body ni government of India gi Ministry of Health Family Welfare gi makha da leiba MCI gi ayaba lauba ngai ba dong ngange ba MCI da Churachandpur da medical college ma linkhat lagi haiba gi proposal ji whether it has already proposed to the MCI thagrabra thadabra ji sengna madu akhoi khangning ba
Thoromadar Sar Yakiba Manipur Pradesh Congress Committee MPCC gi President Tian Haukipna Miyam the Thamkiba with the Pada Wasak Mayamna Modina Lusingba India government Ninkai Gadaba Kuidrabani. Indian Center the Hek Lengal Padagi Leva Asigi Agriculture Sector Marai Saiter Padanatana Economy the Sauna Sotar Panihaiki Magna Maka Taraduna Prime Minister Narendra Modi na Manipur the Congress Party na say tara mga da loisin mangamda tabak sing BJP na tara mga gi manungda loisin gani haiki bani. State asigi BJP na loising ba ano balenga kasi tarukti haukre lemori ba tha mapan asida kari tholak pagi haibadu miyam punna yengminarsi lebak asi Sakhat and Bamasung State Asibo, Awam Takta, Pukatna Bohonabada, Congress Party Natana, Atoba Party Amatalairoi, Party Asibo, Mapangal Kankanaba, Honaminasi Hainasu, Magna Fongdoki. Egoin Chahitra, Mangata Loibangam, the Badu, Tobiro, Hibani, Matiang Panga Hibani, Equi, Tataru Kumbadi Sakratana, another Tamapan Watli, other than the Karitopano Ying Seba. Ishor Lebani, economy the Karam Toba Amuka. The backbone of economy is agriculture in Hay. Demonetization Toraga, black money, Lucian Nagani, Aduga, India Nuagani Hay. Demonetized Tobutigi, India economy collapse Tore. War economists mayam na condemn Tore. Modi total blunder, Shini Haire. Sirsampur ke Peace Ground the Pangthokiba Conference Aduda Saruyakiba former Deputy State Minister Gaikhangamna State Asigi Anoba Lengak Asidi Pekes Lauk Thopaga photo Kapagi Lengak Wedamle Lengak ni Tauning Bata Tauba Ngami Haibagi Matagum Valid background Amadi Maram Laitana Lamzau Sorokta Poto Napa Congress na Paikat Lama Project Sing Sangaba Natana Anoba Lengak Asina Kari Anoba Tabak Paikat Kibale Krabagi Haiki Pekes Haibasi State ki budgeta yaudaba necessity oiba project lakpa matamda Prime Minister Natraga President na lauthopani normal program normal scheme Pekes amadi specific Pekes ki khenaba khangbiu resource laitaba state asida normal scheme amadi Pekes ki khenaba khangdana panglau laubigano hainasu mahangna fongdoki Tamanga the Suriba Tamari the Suriba Tahum the Suriba Nipam Chan, Pim Sangam, Jamna. Chan Saraga Post hating is da. Yum Sabahire, Low Bahire, Pokot Atukaya Pukure, Yum Gas Sariana, Haiba Batagum, a shipment in the Cardana, Congress Party Governor, Torombo, Tabak Mayamado, Photo the Telaga, Mokogi, a shipment Matagum, Utpa, Live Tivani, Mase possessing the Kamtabagi, Moko Torabra, the Kalamani, Kangbiu. Nako, Pongana, Pandana, Hydra, whom the Nangapusadi, Sendo, who the Revolution is Soibatari, Sendo Savani, America President Gano, Sosan Post Office Mark, Automatic Kangam Tokine, Ponamajatam Kangani, Tangaga Kangani, Chatlag Ubani, Tiriga Pangani, Mandri Heck Oiraga, Naranga the Kaba, Heck Emily Oiraga, lie the lie don't Kanba, Arango Igani. Experience later Mammy die. Sason toba hitabi mamitai. Madugo to Hinding. Regional Institute of Medical Sciences Rimski ni Putaruk Suba Foundation de Pangthokre. Dr. Singna Masai ethics ngakna sat Yuhaina, Deputy State Minister Yimnam Zoikomana appeal Tokre. Rimski Zubli Hall the Pangthokiba Tharamadu the Sip Giski, Warul Pibada, Deputy State Minister Namakata Fongdo Kibada, Inkum Zalising Machapal Hudrani Toida, Regional Medical College RMC Haina, Mingtonduna, Linkat Kiba Institute Asina, Lisingwa Chamapal Humudra Tarukta, Rims One Krabamatung Institute Asigi, Reputation Yam Fazana Laki, Sahi Kayagi Mamangdagi, Manipur Ihan Hanboina, Lerakiba Institute Asina, Tamlamba, Reputation Ado, Mangdana Bohonasi Haiki. Atop state Ladiba Medical Institute Singdagi, pass Tauraga, Thorakpa Dr. Singa, Rims Dagi, pass Taukiba Dr. Singa, Yangnabada, Rimski Dr. Singna Taubangabagi Sang Yamna, Heli Haina, Dr. Singda Tagat Waisu, Fongdoki. Ministry of Health and Family Welfare Makada Leba, Chaukraba Institute Asi, Thaduk Lamlaga, Anava Singna Private Hospital Singda, Chatpagi Maram Karino Hainasu, Deputy State Minister Hanke. Rajya Sabha ki member KSS Bhavana Danasu Saruyakiba Tauram Aduga Marilenana Institute Asigi Makok Matang Takraba Mahiru Singda Manamatum Pidar Puning Taugatki Lunana Rimski Matang the Fongba Sahigi report Amasung Medical Society Hainaming Tonba Zernel Amasu Miam the Fongdoki.
I think this is an institution which has got that sort of reputation, and I'm sure that that needs to be maintained. I think that is well understood by the present director. RIMS has had its ups and downs. Everyone knows there has been problem, there has been scams, there have been this thing, that thing. At one point in time, we felt that RIMS are not paying attention to the teaching. They are rather going to something else, like giving contract work, etc., which really diluted to our mind. This may not be true, but this is just a view of a perception of an outsider. International Peace and Social Advancement IPSA linkhat ki bagi sai taramapan surapagi mapok common thorom masi pangtho pagaluna namit humni sathargadaba residential youth leadership camp haudokre thoramada da thoiba mithung leno sar yakiba education minister TS Radhyasyamna lusingba singna shakti sel hena pamlak padagi amat oibagi marida akaiba lakpane angang singbo afaba lusingba amagi magun selana ba honaba sina khwaidagi maru oire imung manung laikai fur maselgi marakta ing tapa haibadu laitrabadi lamdam asida ing tapa haibadu lairoi haike mapok common thoramadu kuman lampakta leba kang sangda pangthoki mapok common thoram amasong numit humni sathagadaba residential camp haudopagi apunba thoram aduda mairoi yauna mioi kayana saruyaki Alaman numaira sapana santi lakoi damta advanced society, advanced level of technology, sino why? Apoi sino no coach, I know sino why, I know misuse, abuse la sino. Technology is la sino, crime, cyber crime, adu ada thole meam. Masi apoi aware hoye lagi nahi na lagi kra check to hum badai kare. Whatever apoi na tawri se relevant hoye lagi lego. MA hoye training to hoye, MSc or BSc to hoye. Adu kra lega kana. Gari apa apa lai hoye kana kra lega kya ase hoye to hoye ni. Petrol di sana dari gari atau gari sana royo sana dong gari itu aku upgrade tahu betul ya gas cylinder aja lah gas tahu betul ya likewise aku itu mau relevant itu lagi berarti tunggu lagu lah pun sih sana dan sana berarti aku ini art lagi lamdam asigi miyamda kanaba pidraba loktak project amasung ithai berespo decommission taunanaba lup kayana sangsileba khongjanggi sarukam oina ngasi sengmaijinda mahiru singna wakat khongsat satkre notice dialogue forum amasung integrated rural development sinduna hangul idgadagi rotagi hauduna satkiba wakat khongsat asina sengmaijin kaithelda thungduna miyawgi mifam amasu pangthoki saliba khongsat asigi matangda integrated rural development ki president Islamuddin haikibada loktak part ki ising thingatuna mai puthokna bagi pandamda loktak project amadi ithai baris sakibani adabu mai puthopagi mahuta miyam gi lawfam kaya isingna thumjin kibadagi awaba kaya mayoknari madugi mathakta lamdam asida phanglamba yelonga masung sathok leiba phau makhal kaya mutkhre miyam da thabok pigani mai phangangani haiduna semgiba project asina ngasi phawba hiram amatada kanaba pidre masida natana ithai amasung loktak project na thingatuna lekhibadagi lamdam asida isau toina thokle maramasina miyamgi mangnanaba leiriba project ani asi athaba matamda mathau tawba lemanduna miyam mausagi punsida leinaba honaba mathau tare Manipur lengak nasu hiramasida miyeng sangbiduna loktak project amasung ithai baris decommission taunanaba India government ta taksin gadabane miyamgi ihul khangdana leithoklabadi makhal kayagi khongjangsu sangsingani haiki Loktak area khakta leiba mi khakta natana masigi surrounding da leiba eco part kharung part amading khoidung part ta leiba asigumba part sing asida su indirect masigi amang ba mayam ma lali marmadana masina manghali ba mayam sing se loktak ki area khakta ta leiba natana akoi loktak ki taina ba jaga da leiba ina hoja hajagriba bumlen kharung part eco khoidum asina singba mafam singa sita chu aikoi hana lejar memba mausa ge adumba khal singa to loin karak pon marum mor kan da aikoi gi mioi bigi punsi da chu hingba ka mari lena rak pada aikoi yamna asa amang ba ma oire haukiba august ki tang konda pangthokiba ahanba state level undergraduate essay competition gi fall law thokle haina personally development club DM College of Arts na khangalakle akuba marol PDC DM College of Arts tagi khangbasu yagani hairi
Manipur fangliba manamasing mahi marong maru oina kihom gi food processing center ama linkhatna nabagi damakta Patanjali Food and Harvel Paki co-founder amasung managing director su oriba Acharya Balkrishna ngasi imphal thonglakre mapunga se horticulture department minister Syam Kumar yauna department se makuk thongba official sing yaun imphal airport ta harau tiamna okiba kalunina singmairong da leiba hotel class grande de mifama supang thokre Mifama to the horticulture department officials sing Manipur gi geographical amasung phangliba mahi marongi maramda samlapu warol yauba PowerPoint presentation ama utuna Acharya Balkrishna gi pungning singsin gi ngasige thorambadu saruya kheba additional chief secretary Suresh Babu na haikibada Manipur da pothokliba mahi marong singasi chada kunna gi kunmanga fawadi pathapum thabana maram oiraga mangduna leiri masina maram oiraga cold storage amasung food processing center thamba haibasi yamnamak tangai fadabani haiki Acharya Balkrishna na haikibada Manipur da mausagi mamal naidraba khudol kaya lerabasu singilam oiba maramna atopa laipak singda thadokpa ngamdana lakpa si laibak thibani Patanjali Food and Harvel Park na pangbu yaba mateng pangduna mafam asida leiriba miyam gi settlement loan fagatnaba honabada Manipur gi miyamna mateng pangbi haiki tungda Acharyana Minister Syam Kumar amasung horticulture department officials singalunena tongan baki hom amasung manamasing marang kaina hoba mafam singda sattunasu koina satun yengsinki cooperate and please to promote the farmers of Manipur and also please you buy our products of Manipur, then farmers of Manipur or horticulture department are ready to produce any quantity which are available in Manipur these horticulture products. माननीय मंत्री जी की जो बहुत प्रबल इच्छा है, इनकी प्रबल भावनाएं हैं मणिपुर को लेकर के, तो हमको विश्वास है कि इनकी भावनाओं को पूरा करने में पतंजलि पूरा सहयोग करेगा। या यहाँ के जैसे पाइनएप्पल भी है, यहाँ पर जैसे टर्मरिक है, कुछ चीज़ों को हमको लोकल ब्रांडिंग के नाम पर कि जैसे मणिपुर का काला जो ब्लैक राइस है तो उसको हम इस रूप में ले जा सकते हैं कि उसके अंदर जो ईल्ड है एज ए फूड नहीं एज ए मेडिसिन भी कैसे वो हमको काम कर सकता है। तो इस तरह से लोकल ब्रांडिंग भी हमको करना पड़ेगा कि मणिपुरी राइस मीन्स एक अलग उसकी आइडेंटिटी हो। नेशनल हेल्थ मिशन मणिपुर स्टाफ सिंह अथवा मतमदा रेगुलर ताहलु हाइब डिमांड ngasi नेशनल हेल्थ मिशन की एम्प्लॉई सिंगना अमुवा बेस थेतना वाकन फम सथकरे All Manipur National Health Mission Employees Welfare Association MNEWA gi na sinduna lamfiel laiba Directorate of Health Services ki campus ta wakan ifamadu satakibani wakan ifamadu da saru yakeba association asige secretary case Jodana Impact News ta fongdorapada ingkum jalisini taru ki matamdagi NHM gi staff lisingani chani humpumanga state asige haksel gi lamda fida ama kanduna lakli Staff singa sigi hona jamana atopa state singa yangnarubada Manipurna infant mortality rate khwai ki name state ama oiba ngambadagi award ahumlaksu fangkri hairi adubu laibak thibadi chief minister yangna tongan ba marilnaba singda lup asina memorandum pisinduna staff singa sibo regular tahanna bataksin khrabasu government ki maikai dagi kariguma wapam amata fongdorapa leitri hainasu pendaba nungaidaba fongdoki अतोपा स्टेट सिंगददी अखोई एनआरएसएम की एम्प्लॉई अखोई एनआरएसएम की स्टाफ सिंग से रेगुलर ताबसे मतंग मतंग हौनगरे हंदकता अरुणाचल प्रदेश की स्टाफ चमंगा मु हेन तागरे मोइगी अदुगा होयरेस अखोई मणिपुर ददी अखोई एनआरएसएम की स्टाफ पुन्ना 2265 लेबसे अखोई की ममै मकोक मथोम खंगदबगी फिल्म द लेबा हौजी हौजी अखोई की मिशन डायरेक्टर सु लेते अखोई कनादे अप्रोच तौदने सु खंगदे मसी मतंग दे अखोई ngasi फमजरिबा सिरिन प्रोटेस्ट से ngasi फमजरिबा सिरिन प्रोटेस्ट से अखोई ngasi दगी हौरगा डिस्ट्रिक्ट हेडक्वार्टर सिंग दा मतंग मतंग डिस्ट्रिक्ट हेडक्वार्टर लोइनमुक सुनमो फमजगनी मधु फाबदे स्टेट करिम ताबी दब तारगदी अखोई सीजवाग स्ट्राइक जंक्शन जगनी Higher secondary examination listing Taranipanda improvement in all subjects, improvement in one subject, private Thagad candidate singna council office tagi permission copy sing ngasidagi lawraba yagani haina council of higher secondary education Manipurna sirolama da khangalakli. Rotary Club of Polo City Imphal School Marigi Khangalaba Oza Singda Nation Builders Award Piduna Ikai Kunam Utkre Oza Singa Dudi Maklang Government High School Oza Ki Sarjubala Kasikul Government High School Gi Oza T Bina Tagil Mapal Upper Primary School Gi El Priyokoma Masung North Imphal Girls High School Gi Y Premlatane Rotary Club ki President Masung members in award as school Mari asida chatna kusunaki award as CL certificate sakang siamadi lengyan fee su yauri
ꯑꯦꯋꯥꯔꯗ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯈꯪꯒꯠꯂꯕ ꯑꯣꯖꯥꯁꯤꯡꯗ ꯄꯤꯕꯅꯤ ꯎꯈ꯭ꯔꯨꯜ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯈꯪꯍꯜꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯃꯁꯨꯡ ꯅꯨꯡꯕꯤ ꯆꯐꯨ ꯑꯁꯤꯅꯅꯤ ꯅꯨꯡꯕꯤ ꯆꯐꯨꯒꯤ ꯃꯦꯀꯥꯅꯤꯀꯦꯜ ꯌꯨꯅꯤꯠ ꯍꯥꯡꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯅ ꯀꯥꯏꯊꯣꯛꯈꯤꯕ ꯂꯨꯄꯥ ꯀꯣꯇꯤ ꯀꯌꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯜꯂꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯕꯤ ꯈꯨꯜꯂꯦꯟ ꯈꯨꯅꯧ ꯌꯥꯎꯅ ꯁꯥꯔꯤꯕ ꯅꯨꯡꯕꯤ ꯆꯐꯨ ꯑꯁꯤ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯁꯥꯍꯟꯅꯕꯒꯤ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ Comprehensive Program for Pottery ngarang nungbi khulenda haudoki thoram aduda mahakna makha taraduna hai Union Ministry of Handicrafts na nungbi da sapu sabagi sinpham ama oina tawriba mioi singbo yokhanna ba sahi anirongi mamangda thadaki balupa koti tararongi senpham mafam khangdana mangalamli hainasu phongdoki Hauki bani mangani ki mamangda Noida da ki thiba khangdan lairakiba uripok asom laikai dagi Chanam Jogindrogi masanupa Fravis Sanam Sahi Kunithoi gi asibak sangbo Noida da laiba Dr. Bia Ambeka Hospital gi authorities singna yumgi miyo singda taklamdana aruba mathomangam pangthoklamle Hauki ba September 30 Delhi gi subdivision area da laiba mamanaba amagi yumdagi thunglaba matungda mathangi numit September 9 da musical concert ama yenglugani haiduna Mamanaba Singa Noida da Satkibani, Amadi, Numidang Pum Mapan Makairom Tabada, Mamanaba Sing Aduna, Tiba Kangman Dabadagi, Matangi Numit September Mapanda, missing report ama police da restart Tauki Hairi, Aduga, Haukiba September Nipa, Dr. Amit Kauba, Mioi Amana, Kansat Kinumidang Pung Taramakai Tabada, Hospital da, Pravispu, admit Taurambani Hairi. CCTV footage tagi khangbangam le hairi adubo Dr. Amit Hairi ba miu asi kanano haiba khangbangam dri hairi hiramasi ki matangda aseng langlanjin khangdok na ba Manipur lengakna mateng pangbiu haina Notice Forum for International Solidarity gi convener Kumoksam Singlen na lengake puning singselakli Manipur State Power Development Corporation Limited MSPDCL ge contract lariba employees sing athaba matamda regular tahalu haiba demand department se ke tongan ba post sing da thabak tawriba employees sing na ngasi thabak lepagi khongjang sanction bagalunena wakan inform sathakre Manipur government na narone department se ke post khara nauna launa na bathawrang lai haiba wafam lakpadagi masage mayok ta sem kiba JC against MSPDCL Freeze recruitment ki kangbun senena wakat khongjang adu kaisam pat laiba Manipur Electricity Employees Union ki office ta pangthokibani khongjang adu sar ya ki ba JCS ki president T Hamsit na fongdorpada sahi kaya ki mamangda ki MSPDCL ki thoram thongda kaya pangthoktuna lakliba employees singna awaba kaya thengnaduna lakli government ki oiba yafa thorang sing suning thina phangdabana regular tadan laiba employees singda hana ahen ma miyeng sangan bidaba sangan ningbagi apamba so fongdoki Thabak lepagi wakat khongjang ase district khudimakta lariba MSPDCL ge branch office sing da so sathaki haina JCS ge thaumi singna fongdoki Date 16 da amuka meeting kaugdari akhoi ge corporate ki kind high officials singna sigi date 16 da board ki meeting ama leina hai sigi matung jida nungdin ko sida moina kauraga mu punna wari sanamina ge jena hairi sigi matunga ba moi gi result tu gi matung ena akhoi na makha ta ba je strike lep kadra natraga sidigi hena agitation yok ba haitare hujik original siswak strike hadani hena kanjan bathabak changjala kedra haibdu de akhoi myam executive member myam advisor myam pullaga punna akhoi adum myam media gi through haisar Handa ikui kuidana Kamjong district manung san laiba Makhan Khunda People's Liberation Army PLA gi Sergeant Major Risat Asing Maming Wadapam Dinesh Sergeant Laloi Asing Maming Khundrakpam Sunil Private Sinthauba Asing Maming Konjengbam Siam Sundar Private Nanau Asing Maming Moirang Them Tomba amasung Manipur Naga People's Front MNPF ki Raikhan Jajobo NSN amasung Assam Rifles ki apun makangbu amana lumduna landarakpada laikhidabagi thaudopo RPF ki Assistant Secretary Publicity Bankim amasung MNPF ki Assistant Publicity Secretary Thomas Newmai anina punna thaurakpa cherol amana pendaba fongdorakli Mioi manga sina laikhidabada RPF amasung MNPF ki ikai kunaba utpaga lunena awab fongdorakli amadi makoi manga ikai kunaba utpagi thauram sing unit department amasung station khudimakta pangthokren su hairi amor of the ning tambagi ihulbo mantik narakliba innocent IM ge thawong asi
aranbani haibadu Wesia lamdamda lairiba maru oina naga ichinaw singna khangba matam oi hainasu serrasina makhatana fongdorakli Nakalamuram the Kamjong district ki Makan Kulda NSN IM Singnaba Singna Nongmaina Kaftan Hat Kraba PLA ke kada Mariamasung Manipur Naga People's Front MNPF ke kada Amagi Asibaksang ngasi Zenemis ke Mokta postmortem tauna Purakre Impact News na pamapawgi matung ina Asibaksang Maridi postmortem loraba matungda ngasi imungunong imusing laktuna mayumda punakre IHT poll lokthokpa masung uripok 7 thingelgi IHT line semgadaba lebana 11 kV uripok feeder na kun mapam singda la lebatang tarataruki ayupung taramathoide ki nongtil pung ani fawba mai mutkani haina MSPDCL Lamphel sub division ge deputy general manager na thadoropa chirlo mana khangalakli amoram jungle cutting lebana kaisampat powerhouse ki 11 kV line eastern 2 asi September tara manga gi ayupung taramathoide gi nongtil pung ani fawba mai mutkani haina MSPDCL IED 1 gi manager na thadoropa chirlo mana khangalakli Yoga Physics Institute and Studies Manipur da Yoga Education da Postgraduate Diploma tauba yaragani Manipur University de affiliate tauraba Uripok Yamem Laikai de Laiba Institute asida pangthokiba PG Diploma course hangdopa ki thorum adu sar yakiba Deputy Chief Minister Joy Kumar Fongdokibada India da Laiba Educational Institute Kudimakta Yoga gi masana Yawan gadabani haiba government ki warip leire yoga shanabana haksang da laina tina kaya lakadabadagi ngak thokpada natana wakalamasung pukning saning tana lehalli maramasina yoga gi kanaba asi malem gi mafam sinmatungna khangnaba haure atoba leibak singdasu yoga gi sinphambu sanaba makhala sibu yokhattuna India dagi yoga gi maramda ningthina Kang Haira Mir Kaya Mapalamda Tabok Tauduna Legi Basuyaunari Haigna Fongdoki Taramadu Marilena body building Amasung Yoga demonstration sings Utki Luinana Kunito Soba National Yoga Physics Championship in the Taratreta Saru Yadana Makomatang Tarakraba Yoga Sandaru Singda Sakang CSP Dana Ikakunam Utki Already Government of India level Educational Institute Kulimak even including school yoga masi compulsory tamanaba kanu habki decision dai khabani pazasi ektam yoga haire ame ektam oinbe yadbi ko to bi pibam dai benina kasai recognize the university amana recognize the adugumba course pass of kamu singse masi moi soidna moi ki soidna ayin habaki kargisi lok mo preference soin legine hamse aisna tamjege Saliba Sailisini Tara Nipan OVC Mahiru Singi pre-matric amasung post-matric scholarship thana bagi damakta application form thajin bagi matam thasig October matang thagi October tara fawba sangdok le haina Directorate of Minorities and Other Backward Classes na pawjelakli ngarang Imphal District ke Commando gi DSP Robinson Khamnam gi lamjing makhada Imphal CDO gi OCB Luthang Wi-Fi gi CDO team amadi taruk sabha sam rifles ki kalam amaga lunina Komba crossing da Codon search operation Satabada Manipur Naga People's Front ki mioi ani fakapangamkre Pagalabami ani adudi Nongdam Tangkuldagi Ramthing Jajogi Masanupa Ruisung Hau Jajo Elis Achung Sahini Punitoi Mark MNPF ki Sergeant Major Oina Thaupu mioi ni hairi Atoba mioi aduna Kamjong Satrik Tagi Laikhidraba SS Yarsung Pangwi gi Masanupa Simre Pangwi Kanmi say Yankai Tadet ni Mark Asina MNPF ki recruiter oina laibani hairi makoi ni John Francis Koba MNPF ki siame ni haiba miyo emagi makada thabok tawba ni lunina faraba makoi ani asi Imphal amasung ukhul ki tongan ba mafam singda ID pokhai na madasiana miyo singni miyo ani adu dagi phangkhiba mobile phone amadi sim card singalunina makoi ani mak Porampar police station da makhata na thijina bagi damak kushinna kri hairi Hindi loan bo haining bagi amadi pamjabagi damak tamgadabani thabak phangnabagi damakta tamgadabana ti haina Education Minister Thoksom Radhesyamna fongdokre
Official Language Cell Manipur University in Sindana Manipur University the Pangthokiba Hindi Divas ki Thauram da Saru Yaraduna Minister na Haikibada Loan bu Kanagoma Amada Namduna Kangan Hayangadabανate platform ama semduna loan adubu Haining bagi apam amadi loan adugi Pazaba adu Uhanna Bohonagadabane Hindi asi national language ni amadi state asigi Mapan the Satpa Matam the Lolasi Kama Matau Taba Maramna loan asibu Tama Matau Tai Haina Minister na Fongdoki Thauramadu Manipur University ke Vice Chancellor Professor Adya Prasad Pandey Hindi Department Head Dr. Kansan Sarma Oza Singh Research Scholar Singh Amasung Atai Mahiroi Kayana Saruyaki Haugi basai sing the left and Satrapagom Handaki Saidasu Manipur Hindi Parisat Infana Sinduna Tang Taramari the Hauraga September Kun Faba Hindi Sayol Listening Taratare Pangtok Naba Chang the Taurang Tauri Haina Manipur Hindi Parisat Infana Sirlamana Kangalakle No Magaba Legal Awareness Kitaramama TMT Memorial Trust Kawa Lamdaibong Youth Social Club Kiamgai Korom Lekai Maira Paibi Love Kiamgai Korom Lekai na Puna Kusam Naduna District Legal Services Authority Infal Iski Sponsorship Makada Ngasi Kiamgai Korom Lekai Youth Social Club Tapang Tokre Ngasi Ketoromaduda LMS Law College ke Lecturer Dr. C.S. Narendra Advocate C.S. Bimol Sandra Singh Amasung District Forum Thawbal Amasung Sandel ki member L. Sandra Kumar Resource Person Uina Saruyaki Angang sini school sapa matamda ising prongong chawdu irejana hijan biraga ingda alaga puhan giba school da pitak pa yauri heba madu tawbigano afaba pona ti angang da mangna wa poni hai su hoji aphagi Sprite kumba alagi mango fruity kumba si aphai angang da pitak pa ke sukana wa pona ti moi thabane makum duda acid ani khangna semane aba mango do asengba अखोगी हाइनौ दुनते हवा अरिबा मतमदा अखोगी पौना बाजार दा लेबा शांतिलता स्कूल दा फ्रूटी थौबदगी अंगांग अनि लेहिदे गायना हाइबा वाथोक लेहरबनी लेरिबा सिंग दो अखोगी थौसा देबा अखोगी इरम नमदा लेबा यामा सिंग नाउ सिंग चलसे सिंगजी स्कूल दा माहि तमलेबा माहिरुइ सिंग मारकता ड्रग्स साबा हेंगलकलिबा सि थिंगनबगी पांडम दा देसाम थौबाल डिस्ट्रिक्ट काउंसिल ना थौबाल दा लेबा फेंसिया हायर सेकेंडरी स्कूल अमसुंग विजन क्रिएटिव स्कूल ऑफ साइंस दा ड्रग फ्री काउंसिल अमा Pangta Amama Hangdokre Council Hangdopaki Thorum Gamari Lenana School Based Drug Abuse Use Prevention Initiative Haiba Hiramda Kananaba Amasu Pangtokre Haukiba September around the Fongba Pause Karada Bongpal Kolena Haukiba April Tadagi Napsagi Makada Reason Fangdi Haina Yaurkiba Power Aranba Yumpam Yaudaba Pauni Haina Kangpopi District Manusana Laiba El Sompel Bileski Chip Sengdorakli Hiramasaki Matang the Bongbal Kolen Biles Authority Secretary na Napsagi Ezenki Maming Lana Sijanakiba Adugi Matangda Namit Humniki Manungda Sengdorakadabani Haina Su Kangalakli Delhi da laiba mahiruilup Manipur Students Association of Delhi na sinduna lakliba September tang taratareta chayesigi Freshers Meet kam academic gathering gi thauram ama pangtok lagani haina paujelakle Manipur da laiba minister amasung MLA singi maikaidagi amadi Delhi da mahi tamliba mahiru sing ima manungna angama mating pangbiu haina masat na appeal taurakle masat ki president ki mobile number na 8802035410 amasung account number na 61460001001003 ni Mapan Soba Asian Junior Wushu Championship the Saru Yana Bagidamakta Manipur ge course ama yawn Sandaroi Mangangasi South Korea ge damak Delhi Thadokre Championship asi Korea ge Gummi City da September Taramari ge Kunmathoi Faba Pangto Kadabani Championship asi da Wushu Association of Manipur ge Sandaroi Singna Mai Park to Mingsat Purak Nabagidamakta Association ge members sing Paujil su Pirakli Housing Sanabagi Mahata Pauda Taranti Suba Manipur State League Football Tournament Class A kaino Mai Pakre ngasi Kumalampak ki artificial tough ground Sanaki Football League Tournament asigi Tarataruk Suba League Amada Class A kaino gi Sanaroi Jerry Wan Semas Pulam Tena
मैच असिगी कुंथ्रामाथोई सुब मिनिट सनखिबा अमत ngairiba panjal aduna traw kwa kaithilba panjal ama sinoda maithiba piba ngamkibani sathariba manipur state league asigi taratri suba match asigi nipuni pan suba minute da SSU singjamai ki sanaroi el susilna panjal ama sankraba matungda muvan lai athletics club kangpokpi ki sanaroi howlen go gibzenna makhoigi sothana ladiba panjala do match asig humanga suma minute handoktuna match asida mai unriba team anina panjal amam sanadana draw satki kumoksam ingosa sing memorial trust ke sedang makada all manipur football association ampana sinuna tha asigi tarukta gi satarliba project tournament asida hayeng sanaga da tarani pan subal lekta nisa thamai banamasong FC jalil kangpokpi tarama mapan subal lektana m khabam lam khayamasong neroka FC sangapham anina lamba taunaragani Siko Lore Mamlekai na Tare Suba Kangjam Karnajit Singh Memorial Second Division Football League Tournament ki winner oikre ngasi loitang khunau da leiba spinning mill gi sanabong da sana ki balik match amada Pamyal Pasway masung IWFC Khumbong ani Panjal ani ni sandar draw satki ngasi loisin ki football league tournament se gi winner oiduna matang sahid sanaga da first division league ta mafam kanma ngamkraba Siko Lore Mamlekai gi sandaroi P Ronendrona match ki kontra mapan ni phumari amasung yang khaiter suba minute sing da Panjal ahum and Jasovan amasung L Rengmai anina taramanga kunipan kutramanga ni phumanga suba minute sing da Panjal ani sanduna aduk en manglem en ji pasa amasung L Sivaras na match asigi manga ni phum do yang khaiter suba minute sing da Panjalamam sanduna MTSU Malombo Yama Lakshana Panjal Tarasiro da Maiti Papiba Namkibane Imphal West ke manung sana tim tadi na saru yadan sathari ba football league tournament sidagi MSC Malom Mathang Sahida association asina senduna sanaga da third division football league tournament ta saru yaragani Nahpum Apabi Memorial Third Division Football League Tournament KHVYDC Kangbai Beng Mai Fakre ngasi Kejugau da leba awagi sanabung da sanakiba Football League Tournament asig league match amada KHVYDC Kangbai Beng ke sanaroi Benjamin match asig tarataruk amasuk kunthi suba minute sing da Panjal ani sanki YOVA Kejugau ne Panjal ani amada maiti ba piki match asida maiti auraba YOVA Kejugau gi amata ngariba Panjal aduna match ke ni kunthi suba minute ta KHVYDC Kangbai Beng ke sanaroi Thanglen Lana Masa Mathan Sanjan Kiba Panjal Adan Oike Imphal East District Football Association gi miang makhada football team taraman da sar yaduna sathari ba league football tournament asigi hayeng league match ama shanagani Kerala de December taramathore ki kunthamathoi faba sathagada bahumamathoi soba national shooting championship competition lisini taratare ta saru yaningba Manipur ki shooter singna makhoi ki entry adu marinabasti sangama song shooter ID ga loinana Manipur Rifles Association ki secretary da October ni faba ki manungda thajilakna ba paujilakli hariba matam masida ki makha taba entry lawroi hainaso Manipur Rifles Association ne serolama da khangalakli Ahan Bakongkham Zemon amasung Leibak Lay Memorial Junior Boys State Level Volleyball Tournament ki ahan semi final da Bakhe Lampel Sanakatil amasung NYDC Khaidiem ga Anisuba semi final dana NYVA Nambol Naurem amasung MIVA mayang ifal anin lamba taunaragani All Manipur Football Association imiyang makada Mikya mayang ifal na sinduna sanariba volleyball tournament sige ngasig Sanakiba ahan belikta NYVA Nambol Nauremna TRYVC Ukrulbo point kunmanga taranipan kunmanga kunithoy amasung kuntare kunmanga da maiti bapibaga lunena anisaba liktana NYDC Khaidemna MIKHYA maya Imphal bo point kunmanga taramapan kunmanga mapan kunmanga amasung kunmanga taranipan da maiti bapiki sathariba tournament asigi ahum sabal liktana Bakhe Lampel gi sana kaithilna MIVA may Imphal bo point tarahum de kunmanga kuntra tare kuntra manga kunmanga taramanga masuk kunmanga tarani panda maiti bapi bangamki hayenung thil volleyball tournament asigi semi final match animak sanaragani Hauzi arubada morepa amuna pizari
Pansai Mikal Mirik Odeba Mitomian Sasing na September Kun Fawada Vote Lepatok Serege Haina Sangtukadabani Haina KSN akan mewakan wafam tamlakli. Marathon Review Meeting na Minister Bilian Okulam Asung Kamdung District na Paikaliba Development Project Sing Bukum na yang Sankre. Congress na singi mapam sing na Paikalama Project sing asi sahi amasuk na sangga dunasu loiba ngamloi haina hanagi Minister Ibobina Pongdokli. Rims kini Futaruk Suba Foundation de Pang Tokre, Dr. Singh na Medical Ethics Kang na Chatyu Haina Deputy Chief Minister Joy Kumana Apil Tokre. Amasung Lebakilu Singba Singh na Shakti Amasung Sel Hena Pam Lubadagi, Amatoibagi Marid Akaiba Lakpani Haina, Education Minister Radesh Yamna Pong Tokre.